ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯁꯤ ꯀ꯭ꯂꯥꯁ 9 ꯑꯦꯛꯖꯥꯝ ꯄꯤꯕ ꯂꯣꯏꯔꯒ 10 ꯀꯥꯔꯛꯀꯗꯕ ꯆꯍꯤꯗꯨꯅꯤ꯫ ꯁ꯭ꯀꯨꯜ ꯁꯦꯛꯁꯟꯕꯨꯗꯤ ꯍꯧꯅꯗ꯭ꯔꯤ, ꯑꯗꯨꯕꯨ ꯑꯩꯒ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯁꯨ ꯐꯣꯟ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯨꯃꯤꯟ ꯄꯥꯏꯅꯩ꯫ ꯃꯃꯥ ꯈꯪꯍꯟꯗꯅ ꯂꯩꯕ, ꯃꯄꯥ ꯈꯪꯍꯟꯗꯅ ꯂꯩꯕ, ꯑꯗꯨꯒꯨꯝꯕꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯁꯤꯒ ꯍꯥꯏꯔꯕꯗꯤ ꯐꯣꯟ ꯄꯥꯏꯕꯒꯤ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯉꯜꯂꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯨ ꯐꯣꯟꯗꯨ ꯇꯨꯃꯤꯟꯅ ꯄꯥꯏ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯄꯥꯏꯅꯤꯡꯕꯗꯒꯤ ꯏꯃꯥꯗ ꯐꯣꯟ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯑꯐꯕ, ꯅꯨꯡꯁꯤꯕ, ꯐꯖꯕ ꯄꯥꯎꯇꯥꯛ ꯉꯥꯛꯇ ꯄꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯐꯣꯟ ꯄꯥꯏꯔꯒ ꯅꯄꯨꯟꯁꯤꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯨꯔꯒ ꯅꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯑꯁꯤꯗ ꯃꯤ ꯑꯣꯏꯅꯕ ꯑꯃꯃꯝꯇꯪ ꯍꯣꯠꯅꯍꯧꯒꯦ ꯍꯥꯏꯗ꯭ꯔꯒ ꯅꯌꯥꯝꯕꯁꯨ ꯑꯗꯨꯃꯛꯅ ꯅꯨꯄꯤ ꯀꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤꯕ ꯃꯍꯩ ꯃꯁꯤꯡ ꯑꯁꯤꯗ ꯃꯊꯋꯥꯏ ꯆꯪꯗꯗꯨꯅ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯉꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯅꯪꯁꯨ ꯐꯣꯟꯗꯨꯃ ꯄꯥꯏꯔꯒ ꯅꯨꯄꯥ ꯀꯣꯏꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯗꯒꯤꯗꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯛꯂꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯅꯕ ꯍꯥꯏꯔꯕꯁꯨ ꯅꯈꯣꯏꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤꯅ ꯑꯐ ꯐꯠꯇꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯒꯤ ꯅꯈꯣꯏꯅ ꯅꯤꯡꯂꯤꯕ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯈꯤꯅꯤꯗꯣ꯫ ꯅꯃꯥꯈꯣꯏꯅꯗꯤ ꯂꯣꯏꯅ ꯊꯦꯡꯅꯔꯛꯂꯕꯅꯤꯅ ꯅꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤ, ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯣꯏꯗꯤ ꯈꯪꯂꯣꯏꯅꯦ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯐꯅ ꯌꯥꯝꯅ ꯐꯅꯕ ꯍꯥꯏꯔꯕꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛ ꯉꯥꯡꯂꯒ ꯇꯣꯛꯆꯈꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯤꯡꯂꯤꯕꯁꯤ ꯐꯪꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯔꯥ ꯀꯌꯥ ꯑꯃ ꯍꯦꯟꯈꯤ ꯐꯣꯟ ꯂꯩꯇꯕꯒꯤꯗꯃꯛꯇ꯫ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯅ ꯀꯧꯔꯛꯂꯕꯁꯨ ꯐꯣꯟ ꯍꯥꯟꯅ ꯂꯩꯕꯤꯌꯨ, ꯐꯣꯟ ꯂꯩꯇ꯭ꯔꯕꯗꯤ ꯆꯥꯛꯀ ꯁꯨꯡꯆꯥ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯗꯨꯅ ꯇꯨꯝꯁꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯛꯂꯒꯅ ꯍꯦꯛꯇ ꯊꯣꯛꯈꯤꯕ, ꯃꯈꯣꯏꯒ ꯄꯨꯜꯂꯒ ꯅꯨꯄꯥꯒꯤ ꯅꯍꯥꯒꯤ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯛꯏ, ꯃꯥꯅ ꯑꯗꯨ ꯇꯧꯔꯛꯏ ꯍꯥꯏꯕꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯄ, ꯋꯥꯔꯤ ꯁꯥꯗꯣꯛꯄ, ꯌꯨꯝꯒꯤ ꯑꯋꯥ ꯑꯅꯥ ꯀꯔꯤꯁꯨ ꯑꯃꯠꯇ ꯈꯪꯕ ꯆꯍꯤ ꯃꯇꯥꯡ ꯅꯠꯇꯕꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗꯁꯨ ꯅꯨꯡꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯒꯗꯕꯣꯏ ꯅꯤꯡꯏ꯫ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ꯫ ꯁꯤꯗꯒꯤ ꯍꯦꯟꯕ ꯊꯕꯛ ꯑꯇꯩ ꯑꯃꯠꯇꯁꯨ ꯇꯧꯕ ꯅꯠꯇꯦ꯫ ꯁ꯭ꯀꯨꯜ ꯆꯠꯂꯅꯤ, ꯍꯜꯂꯛꯂꯅꯤ, ꯆꯔꯥ ꯋꯥꯟꯊꯣꯛꯂꯒ ꯇ꯭ꯌꯨꯁꯟ ꯑꯃꯨꯛ ꯆꯠꯂꯅꯤ, ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯕ, ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯋꯥꯗꯦꯅ, ꯊꯕꯛꯁꯨ ꯑꯃꯠꯇ ꯁꯨꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯤꯗ ꯂꯣꯏꯔꯕꯣꯏ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯣꯛꯇ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯜꯂꯒ ꯅꯨꯡꯉꯥꯏꯊꯣꯛꯂꯤꯕ ꯑꯁꯤꯅ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗꯕꯣꯏꯁꯨ ꯅꯤꯡꯏ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯥꯈꯣꯏꯅ ꯑꯩꯈꯣꯏꯗ ꯐꯅꯕꯒꯤ ꯐꯅ ꯌꯥꯝꯅ ꯄꯥꯎꯇꯥꯛ ꯄꯤꯔꯕꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯏꯟꯗꯦ, ꯂꯧꯁꯨ ꯂꯧꯗꯦ, ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯉꯥꯡꯖꯔꯒ ꯇꯣꯛꯆꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕ, ꯏꯃꯨꯡꯒꯤ ꯀꯨꯞꯊꯤ ꯄꯨꯕ, ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯒꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯂꯛꯅꯕꯤ, ꯅꯣꯛꯅ ꯁꯤꯟꯅꯕꯤ, ꯃꯊꯧꯗꯤ ꯅꯠꯇꯅ ꯃꯊꯧ ꯁꯥꯗꯅ ꯃꯃꯥꯅ ꯊꯣꯡꯒꯗꯕ ꯆꯥꯛꯁꯦ ꯃꯣꯏꯅ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯤ꯫ ꯏꯃꯥ ꯁꯥꯔꯤꯕ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯁꯥꯒꯗꯕ ꯂꯩꯔꯕ ꯐꯤꯁꯤꯕꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯐꯤ ꯁꯥꯔꯒ ꯃꯔꯥꯏ ꯇꯧꯗꯅ ꯌꯥꯝꯅ ꯍꯩ-ꯁꯤꯡꯉꯤ ꯍꯥꯏꯗꯨꯅꯗꯤ ꯉꯥꯡꯕꯤꯕ꯫ ꯑꯩꯈꯣꯏꯅ ꯅꯣꯛꯅꯕꯤꯔꯤꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯃꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯜꯂꯤ, ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕꯁꯨ ꯈꯪꯉꯤ꯫ ꯑꯩꯅ ꯉꯁꯤꯒꯤ ꯃꯇꯝꯁꯦ ꯑꯁꯨꯝꯅ ꯃꯥꯡꯍꯟꯈ꯭ꯔꯕꯗꯤ ꯌꯥꯝꯅ ꯄꯥꯝꯃꯨꯏ꯫ ꯃꯇꯝ ꯃꯥꯡꯍꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯌꯨꯝꯒꯤ ꯑꯔꯩꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯅ ꯐꯩ ꯈꯟꯕꯒꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯗ ꯈꯜꯍꯟꯅꯤꯡꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯏꯄꯥꯅ ꯐꯅ ꯌꯥꯝꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯔꯕꯁꯨ ꯀꯣꯛ ꯑꯁꯤꯗ ꯁꯨꯡꯆꯪ ꯆꯪꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯉꯛꯄ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯑꯗꯨ ꯊꯨꯡꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯅꯤꯡꯂꯛꯄ ꯑꯄꯥꯝꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯏꯄꯥꯅ ꯂꯩꯕꯤꯗꯕꯁꯨ ꯉꯝꯗꯦ, ꯀꯔꯤꯒꯤꯁꯨ ꯉꯝꯂꯣꯏ꯫
ꯃꯈꯣꯏꯅ ꯍꯤꯡꯂꯤꯕ ꯑꯁꯤ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ, ꯑꯗꯨꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯥꯔꯝꯂꯣꯏ꯫ ꯑꯗꯨꯃꯛꯅꯅꯤ ꯑꯩꯅ ꯐꯣꯟ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥꯅ ꯉꯥꯡꯂꯒ ꯇꯠꯇꯣꯛꯂꯤꯕꯁꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯐꯨꯈꯤꯗꯦ꯫ ꯐꯨꯔꯒ ꯋꯥꯔꯛꯄꯒꯤ ꯃꯇꯝꯗꯨ ꯍꯦꯟꯈꯤꯕ ꯑꯣꯏꯕꯅ ꯆꯤꯟꯅ ꯑꯗꯨꯃꯛ ꯋꯥꯔꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯐꯣꯟ ꯂꯩꯕꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯔꯥꯒ ꯍꯦꯟꯗꯅ ꯃꯈꯣꯏꯅ ꯀꯧꯕ ꯈꯨꯝꯕꯣꯏ ꯈꯨꯝꯗꯕꯣꯏ ꯏꯁꯧ ꯂꯥꯡꯁꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯝꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯏꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯅ ꯐꯣꯟ ꯃꯆꯥ ꯑꯃꯗꯤ ꯂꯩꯕꯤꯔꯦ, ꯑꯗꯨꯒ ꯅꯄꯥꯒ ꯇꯪ ꯇꯥꯃꯣꯒꯗꯤ ꯈꯪꯍꯜꯂꯛꯀꯅꯨꯀꯣ, ꯅꯪ ꯍꯦꯟꯗꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤ, ꯐꯣꯟ ꯑꯁꯤ ꯄꯥꯏꯔꯒ ꯁꯣꯏꯗꯅ ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯑꯅꯤ, ꯑꯩꯒꯤ ꯆꯤꯟꯊꯛꯇꯗ ꯇꯥꯍꯜꯂꯛꯀꯅꯨ, ꯅꯁꯥꯅ ꯈꯪꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅꯁꯨ ꯑꯗꯨꯝꯅ ꯐꯖꯅ ꯁꯤꯟꯅꯔꯦ꯫ ꯑꯩꯅꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡ ꯈꯛꯇꯗꯒꯤ ꯍꯦꯟꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯗ ꯑꯩ ꯐꯣꯟ ꯄꯥꯏ ꯍꯥꯏꯕꯁꯤꯁꯨ ꯈꯪꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥꯅ ꯍꯥꯟꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯦꯛꯇꯃꯛ ꯌꯥꯅꯤꯡꯕꯁꯨ ꯐꯥꯎꯏ, ꯅꯨꯄꯥ ꯀꯣꯏꯅꯤꯡꯕꯁꯨ ꯌꯥꯝꯅ ꯐꯥꯎꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯗꯅ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯏꯅꯥꯛ ꯈꯨꯟꯕꯅꯤ, ꯄꯩꯁꯥ ꯄꯥꯏꯕꯅꯤ, ꯂꯥꯏꯔꯕꯅꯤ, ꯅꯤꯁꯥ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯩꯈꯣꯏꯗ, ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯕꯅꯤꯅ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯖꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯀꯣꯏꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯂꯩꯉꯥꯎ ꯊꯤꯉꯥꯎ ꯑꯣꯏꯕꯅ ꯑꯗꯨꯒꯨꯝꯕ ꯑꯐ ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯜꯍꯧꯗꯅ ꯊꯣꯛ ꯍꯦꯛꯇ ꯌꯥꯊꯣꯛꯈꯤ꯫ ꯑꯗꯨꯝꯅ ꯌꯥꯊꯣꯛꯂꯒ ꯄꯥꯎ ꯐꯥꯎꯅꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯤꯁꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯏꯃꯥꯅꯁꯨ ꯂꯥꯏꯔꯤꯛ ꯄꯥꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯐꯣꯟꯁꯤ パイꯗꯨꯅ ꯑꯗꯨꯃꯛ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯃꯨꯔꯨ ꯁꯣꯟꯗꯨꯅꯇ ꯂꯩ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯐꯣꯟꯗꯨ ꯄꯥꯏꯍꯜꯂꯕꯗꯤ ꯂꯥꯏꯔꯤꯛꯇꯨꯁꯨ ꯄꯥꯎꯗꯅ ꯍꯥꯏꯗꯨꯅ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯉꯥꯡꯉꯤ, ꯑꯗꯨꯕꯨ ꯉꯥꯡꯂꯤꯕ ꯃꯅꯨꯡ ꯑꯗꯨꯅ ꯍꯦꯛ ꯄꯥꯁꯤꯟꯅꯕ ꯇꯦꯕꯜꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯝꯒꯅꯤ, ꯑꯗꯨꯕꯨ ꯀꯣꯛꯇꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯑꯃꯠꯇ ꯆꯪꯗꯦ꯫ ꯃꯥꯅ ꯉꯁꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤꯕ, ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯝꯈꯤꯕ, ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤ꯫ ꯄꯨꯡꯁꯨ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯁꯨꯒꯨꯝꯅ ꯃꯇꯝꯁꯨ ꯅꯣꯡꯃ ꯍꯧꯈꯤ꯫ 10ꯒꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯤ ꯑꯃꯠꯇ ꯄꯥꯗꯦ꯫ ꯅꯍꯥꯟꯗꯒꯤ ꯏꯃꯥ ꯈꯣꯏꯅꯗꯤ ꯑꯩꯁꯦ ꯇꯦꯕꯜꯗ ꯐꯝꯃꯤ, ꯂꯥꯏꯔꯤꯛ ꯄꯥꯏ ꯍꯥꯏꯗꯨꯅꯗꯤ ꯈꯜꯂꯝꯒꯅꯤ, ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯥꯒꯗꯕ ꯂꯥꯏꯔꯤꯛꯇꯨꯗꯤ ꯄꯥꯕꯤꯗ꯭ꯔꯦ꯫ ꯋꯥꯈꯜꯗꯨꯅ ꯑꯃꯗ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯤꯍꯨꯟꯁꯦ ꯌꯥꯝꯅ ꯆꯣꯡꯉꯤ꯫ ꯃꯤꯅ ꯁꯕꯖꯦꯛ ꯂꯣꯏꯅꯃꯛ ꯄꯥꯕ ꯂꯣꯏꯔꯦ, ꯔꯤꯚꯤꯖꯟ ꯇꯧꯔꯦ ꯍꯥꯏꯕ ꯐꯣꯡꯅꯔꯕ ꯃꯇꯝꯅꯤ, ꯑꯩꯗꯤ ꯑꯃꯠꯇ ꯐꯥꯎꯕ ꯄꯥꯗ꯭ꯔꯤ, ꯑꯗꯨꯅ ꯃꯤꯍꯨꯟꯁꯤꯁꯨ ꯌꯥꯝꯅ ꯆꯣꯡꯉꯤ꯫ ꯈꯜꯂꯨꯔꯒ ꯏꯁꯥꯁꯨ ꯑꯗꯨꯃꯛ ꯄꯠꯊꯩ, ꯑꯦꯛꯖꯥꯝ ꯐꯥꯎꯕ ꯊꯥꯕ ꯀꯤꯁꯤꯜꯂꯛꯏ꯫ ꯂꯥꯏꯔꯤꯛꯀꯤ ꯋꯥꯅ ꯑꯁꯤ ꯌꯧꯔꯦ, ꯑꯗꯨꯒ ꯅꯨꯄꯥ ꯀꯣꯏꯅꯕꯒꯤ ꯃꯇꯥꯡꯗꯅ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡꯁꯨ ꯑꯗꯨꯃꯛ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯥꯒꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯛꯇ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ, ꯇꯧꯕ ꯉꯝꯃꯣꯏꯗꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯇꯥꯡꯗꯨ ꯌꯧꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ 10ꯒꯤ ꯑꯦꯛꯖꯥꯝꯁꯨ ꯊꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯏꯃꯥ ꯕꯕꯥ ꯈꯣꯏꯅꯗꯤ ꯃꯆꯥꯁꯤꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯦꯛꯖꯥꯝ ꯂꯩꯕ ꯅꯨꯃꯤꯠꯇ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯑꯐꯕ ꯃꯪꯒꯣꯜ ꯅꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯊꯥꯕꯤꯔꯤ, ꯂꯧꯕꯁꯨ ꯂꯥꯛꯄꯤꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗꯅ ꯀꯔꯝꯕ ꯔꯤꯖꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗꯕꯅ ꯃꯤꯍꯨꯟꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯣꯡꯕ ꯂꯦꯞꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯑꯁꯤ ꯌꯥꯎꯔꯛꯇ꯭ꯔꯕꯗꯤ ꯐꯨꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯕꯕꯥ ꯀꯤꯕꯒꯤꯗꯃꯛꯇ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒ ꯆꯍꯤ ꯂꯣꯡꯒꯥ ꯑꯣꯏꯕꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕ ꯑꯃꯠꯇ ꯅꯠꯇꯦ, ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯕꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯃꯥꯁꯨ ꯌꯥꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯏꯕꯥꯅꯤ ꯑꯆꯦꯠꯄ ꯃꯔꯤꯁꯨ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯏꯃꯥ ꯕꯕꯥꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯤꯕꯁꯤ꯫ ꯑꯩꯒꯤ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯕ ꯂꯥꯟꯗꯨꯅ ꯃꯉꯣꯟꯗ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯈ꯭ꯔꯕꯅꯤꯅ ꯏꯃꯥ ꯕꯕꯥꯗꯗꯤ ꯍꯥꯏꯕ ꯀꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗꯗꯤ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯉꯝꯃꯤ꯫ ꯑꯗꯨꯃꯛꯅꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯆꯦꯜꯂꯁꯤ ꯍꯥꯏꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯥꯁꯨ ꯑꯗꯨꯃꯛ ꯌꯥꯊꯣꯔꯛꯏ꯫ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯉꯁꯤ ꯍꯥꯏꯗꯣꯛꯀꯅꯤ, ꯍꯌꯦꯡ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯇꯪ ꯇꯥꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯏꯕꯥꯅꯤꯁꯨ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕꯗꯤ ꯂꯦꯞꯇꯕꯅ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯤꯖꯟ ꯈꯪꯂꯒ
ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯆꯥꯛ ꯉꯟꯇꯥ ꯆꯥꯊꯣꯛꯇꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯇꯕꯤꯗ ꯏꯃꯥꯟꯅꯕꯤ ꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩꯔꯦ꯫ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯔꯤꯖꯜ ꯑꯗꯨ ꯉꯥꯏꯗꯨꯅ ꯑꯩꯈꯣꯏꯒ ꯑꯦꯛꯖꯥꯝ ꯊꯥꯃꯤꯟꯅꯈ꯭ꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯃꯗꯤ ꯌꯥꯎꯔꯛꯏ, ꯑꯗꯨꯒ ꯑꯩꯈꯣꯏ 2-3 ꯑꯃꯗꯤ ꯑꯦꯛꯖꯥꯝ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯏꯃꯥꯈꯣꯏꯅꯁꯨ ꯑꯩꯒꯤ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯟꯗꯣ ꯌꯦꯡꯂꯒ ꯁꯣꯏꯗꯅ ꯈꯪꯂꯝꯕꯅꯤ ꯈꯟꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯃꯉꯣꯟꯗ ꯇꯧꯗꯨꯅ ꯏꯕꯥꯅꯤꯃꯛ ꯈꯨꯗꯛ ꯑꯗꯨꯗ ꯆꯦꯟꯈꯤ꯫ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯁꯨ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯑꯩ ꯆꯦꯟꯕ ꯊꯣꯛꯂꯕꯅꯤ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯏꯃꯥꯈꯣꯏꯗ ꯄꯥꯎ ꯄꯤꯔꯒ ꯂꯝꯕꯤꯗꯒꯤ ꯁꯣꯏꯗꯅ ꯐꯥꯈ꯭ꯔꯅꯤ ꯈꯟꯕꯒꯤ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯒ ꯏꯕꯥꯅꯤꯁꯨ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯏꯕꯥꯅꯤꯃꯛ ꯂꯣꯠꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯈꯣꯏꯅꯗꯤ ꯍꯟꯗꯛ ꯌꯥꯎꯔꯛꯇ꯭ꯔꯕꯁꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯦ, ꯃꯊꯪ ꯊꯥꯍꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯏꯐ ꯐꯖꯅ ꯄꯨꯛꯆꯦꯜ ꯑꯗꯨ ꯆꯥꯎꯊꯣꯛꯇꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅꯗꯤ ꯑꯁꯣꯝꯗ ꯌꯨꯝꯗ ꯆꯪꯂꯨꯔꯕꯗꯤ ꯏꯃꯥ ꯕꯕꯥꯈꯣꯏꯅ ꯑꯩꯕꯨ ꯐꯨꯔꯛꯀꯅꯤ, ꯂꯥꯏꯔꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯇꯝꯍꯜꯂꯔꯣꯏ ꯈꯟꯕꯗꯒꯤ ꯀꯤꯗꯨꯅ ꯆꯦꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒ ꯏꯃꯥꯈꯣꯏꯅ ꯈꯜꯂꯝꯂꯤꯕ ꯑꯗꯨꯒ ꯇꯥꯏꯑꯣꯟꯅꯕꯗꯒꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯆꯦꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯏꯃꯥꯈꯣꯏꯅꯁꯨ ꯁꯥꯎꯗꯨꯅ ꯑꯩꯕꯨ ꯏꯟꯊꯣꯔꯛꯏ, ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯣꯡꯍꯜꯂꯤ꯫ ꯉꯁꯤ ꯆꯦꯜꯂꯒ ꯈꯨꯗꯛꯇ ꯑꯗꯨꯃꯛ ꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯅꯁꯨ ꯁꯨꯃꯥꯡ ꯈꯛꯇꯪ ꯄꯨꯊꯣꯛꯀꯦ, ꯑꯇꯩꯗꯤ ꯅꯈꯣꯏꯅ ꯔꯦꯗꯤꯗ ꯂꯣꯏꯔꯒ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯈ꯭ꯔꯤꯕ ꯑꯍꯜꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯗꯛꯇ ꯑꯗꯨꯃꯛ ꯍꯣꯡꯈꯤ꯫ ꯑꯩꯅ ꯈꯜꯂꯨꯕꯅ ꯆꯦꯜꯂꯕꯅꯤꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯕꯁꯨ ꯇꯝꯍꯟꯗ꯭ꯔꯕꯁꯨ ꯌꯨꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤ, ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯈꯤꯁꯅꯨ ꯍꯥꯏꯗꯨꯅ ꯊꯝꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯈꯣꯏꯁꯨ ꯑꯁꯥꯎꯕ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯈꯤꯕꯅ ꯃꯥꯅꯕꯨ ꯄꯥꯝꯖꯔꯕꯗꯤ ꯂꯩꯖꯈ꯭ꯔꯁꯅꯨ, ꯑꯗꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯋꯥꯅ ꯌꯣꯛꯂꯛ ꯊꯥꯛꯂꯛꯂꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯒ ꯃꯈꯣꯏꯕꯨ ꯂꯃꯈꯥꯡꯗ ꯑꯁꯨꯝꯅ ꯇꯧꯅꯕꯒꯤꯔ? ꯐꯅ ꯌꯥꯝꯅ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯉꯥꯡꯂꯒ ꯑꯇꯥꯕ ꯃꯤ ꯁꯤꯡꯉꯦ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯇꯧꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯃꯥꯅꯕꯨ ꯁꯤ ꯌꯧꯅ ꯈꯜꯂꯕꯗꯤ ꯑꯄꯥꯝꯕꯗꯨꯗ ꯆꯠꯆꯔꯁꯅꯨ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯅ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯕꯕꯥꯅꯁꯨ ꯁꯥꯎꯕꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯄꯩꯁꯥꯁꯨ ꯂꯧꯏ, ꯑꯗꯨꯒ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯑꯣꯡ ꯑꯑꯣꯟꯁꯨ ꯑꯃꯠꯇ ꯇꯧꯗꯦ꯫ ꯈꯨꯗꯛꯇ ꯑꯗꯨꯝ ꯍꯣꯡꯕ ꯑꯣꯏꯕꯅ ꯅꯨꯄꯥ ꯃꯌꯨꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯪꯉꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯈꯪꯅ ꯆꯥꯟꯅꯕꯗꯗꯤ ꯑꯩꯒꯤ ꯌꯨꯝꯁꯦ ꯂꯥꯏꯔꯩ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣꯏ꯫ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯅ ꯑꯉꯥꯡ ꯑꯣꯏꯕꯅ ꯄꯩꯁా ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯉꯥꯛꯇꯅꯤ ꯁꯥꯔꯛꯀꯗꯧꯔꯤꯕꯁꯦ, ꯃꯔꯝꯗꯤ ꯃꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯐꯤ ꯃꯔꯣꯟ ꯐꯥꯎꯕ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯒ ꯑꯅꯥꯟ ꯑꯅꯥꯟꯕ ꯁꯦꯠꯇꯨꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯂꯤꯕ ꯑꯁꯤꯅꯗꯤ ꯄꯩꯁꯥ ꯄꯥꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯒꯗꯧꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯃꯥꯅ ꯋꯥꯏꯔꯒ ꯁꯦꯠꯂꯛꯑꯦ ꯍꯥꯏꯕꯗꯣ ꯈꯪꯒꯗꯕꯗꯤ ꯅꯠꯇꯕꯅꯤꯅ ꯎꯅꯕ ꯃꯇꯝꯗ ꯃꯥꯅ ꯁꯦꯠꯂꯛ ꯆꯥꯔꯛꯂꯤꯕ ꯑꯗꯨꯒ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯆꯦꯟꯖꯔꯕꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯁꯤ ꯈꯔ ꯁꯥꯡꯅ ꯌꯩꯊꯣꯛꯂꯕꯗꯤ, ꯑꯉꯥꯡ ꯑꯣꯏ ꯍꯥꯏꯗꯨꯅ ꯐꯥꯗꯣꯛꯄꯤꯔꯝꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯒꯗꯕ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯦꯀꯦꯟ ꯑꯣꯞꯁꯟ ꯑꯃ ꯐꯥꯎꯕ ꯄꯤꯔꯝꯗꯅ ꯏꯃꯥ ꯕꯕꯥ ꯈꯣꯏꯅꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯄ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯈꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯕ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯂꯧꯈꯤꯕꯅꯤꯅ ꯃꯤꯒꯤ ꯁꯦꯟꯁꯨ ꯌꯥꯝꯅ ꯇꯣꯜꯂꯤ꯫ ꯁꯨꯔꯨ ꯅꯣꯝꯂꯨꯕ ꯈꯨꯗꯤꯡꯃꯛ ꯃꯤꯒꯤ ꯄꯩꯁꯥ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯇꯥꯏ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯐꯥꯎꯕ ꯃꯦꯟꯕ ꯀꯣꯟꯅꯗꯦ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯕꯅ ꯅꯨꯡꯁꯤꯅꯔꯝꯕ ꯏꯕꯥꯅꯤꯁꯨ ꯈꯟꯅ ꯆꯩꯅꯕꯗ ꯑꯗꯨꯃꯛ ꯇꯥꯔꯛꯏ꯫ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯗ ꯊꯛꯇꯕꯤꯗ ꯌꯦꯡꯅꯔꯒ ꯄꯨꯛ ꯊꯟꯕꯗꯤ ꯅꯠꯇꯕꯅ ꯑꯐꯪ ꯑꯐꯪꯕ ꯇꯧꯕ ꯌꯥꯕ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯅꯪꯁꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤ ꯊꯕꯛꯇꯤ ꯁꯨꯒꯅꯤ? ꯃꯥꯁꯨ ꯑꯗꯨꯃꯉꯥꯏ, 10 ꯐꯥꯎꯕ ꯄꯥꯁ ꯇꯧꯗꯕ ꯃꯥꯅ ꯀꯔꯤ ꯊꯕꯛ ꯁꯨꯒꯗꯣꯏꯅꯣ? ꯖꯨꯒꯥꯂꯤ ꯑꯣꯏꯕ ꯆꯠꯄ ꯅꯠꯇꯅ, ꯈꯣꯡꯕꯥꯟ ꯇꯧꯕ ꯆꯠꯄ ꯅꯠꯇꯅ ꯑꯩꯁꯨ ꯑꯗꯨꯃꯉꯥꯏ, ꯀꯔꯤ ꯊꯕꯛꯇꯤ ꯇꯧꯒꯅꯤ? ꯄꯩꯁా ꯊꯣꯛꯄ ꯌꯥꯕ ꯊꯕꯛꯁꯦ ꯑꯃꯠꯇ ꯊꯤꯕ ꯐꯪꯗꯕꯅ ꯏꯁꯧ ꯂꯥꯡꯅꯕꯁꯨ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯏꯃꯨꯡꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯤ ꯂꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯁꯨ ꯃꯥ ꯃꯊꯟ ꯈꯛꯇꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤꯁꯨ ꯃꯉꯣꯟꯗ ꯑꯁꯥ ꯂꯣꯏꯅ ꯊꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯤꯛ ꯆꯥꯔꯒ ꯑꯆꯧ ꯑꯁꯥꯡ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ,
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯊꯣꯔꯛꯂꯤꯕ ꯑꯁꯤꯒꯗꯤ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯔꯦ꯫ ꯄꯩꯁꯥ ꯄꯥꯏꯔꯕꯁꯨ ꯄꯥꯏꯗ꯭ꯔꯕꯁꯨ, ꯂꯥꯏꯔꯕꯁꯨ ꯂꯥꯏꯇ꯭ꯔꯕꯁꯨ ꯃꯆꯥ ꯑꯣꯏꯕꯁꯤꯡꯕꯨ ꯃꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯅꯤꯡꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯅ ꯈꯥꯡꯉꯨ ꯊꯛꯇ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯁꯤꯜꯂꯕꯅꯤꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯏꯍꯩ ꯏꯁꯤꯡ ꯇꯝꯕꯗ ꯆꯪꯒꯗꯕ ꯄꯩꯁꯥ ꯑꯗꯨꯅ ꯂꯨꯍꯣꯡꯕꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯏꯄꯥꯃꯝꯗꯒꯤ ꯇꯥꯜꯂꯛꯄ ꯄꯩꯁꯥ ꯑꯗꯨꯁꯨ ꯄꯤꯅꯕ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯖꯠ ꯂꯩꯈꯥ ꯇꯥꯗꯅꯕ ꯍꯣꯠꯅꯕꯗꯒꯤ ꯑꯁꯨꯝ ꯄꯨꯊꯈꯤꯕ ꯑꯗꯨꯅ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯄꯥꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯏꯍꯩ ꯏꯁꯤꯡ ꯇꯝꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯔꯝꯕꯅꯤ꯫ ꯂꯨꯍꯣꯡꯕꯗ ꯁꯦꯟ ꯄꯨꯊꯈ꯭ꯔꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯄꯥꯗꯨꯕꯨꯁꯨ ꯏꯍꯩ ꯏꯁꯤꯡ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥꯗꯨꯁꯨ ꯃꯦꯟꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯌꯨꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯤ ꯂꯥꯡꯕ ꯍꯧꯔꯛꯏ꯫ ꯀꯔꯤꯗ ꯇꯥꯏ? ꯄꯩꯁꯥꯗ ꯑꯗꯨꯃꯛ ꯂꯣꯏꯅ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯐꯪꯗ꯭ꯔꯦ꯫ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯅꯔꯕꯅꯤꯅ ꯆꯥꯕ ꯊꯛꯄ ꯐꯥꯎꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ꯫ ꯌꯨꯝꯗꯒꯤꯁꯨ ꯏꯟꯊꯣꯛꯄꯤꯔꯛꯂꯕꯅꯤꯅ ꯈꯨꯠ ꯂꯧꯈꯠꯇꯦ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯆꯪ ꯈꯣꯠꯇꯨꯅ ꯄꯩꯁꯥ ꯂꯩꯇꯦ, ꯆꯔꯥ ꯍꯦꯜꯂꯤ ꯍꯦꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯁꯨ ꯏꯀꯥꯏꯖꯩ꯫ ꯑꯗꯨꯅ ꯅꯣꯡꯃ ꯐꯥꯎꯕ ꯌꯨꯝꯗ ꯆꯠꯇꯨꯅ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯃꯔꯝꯗꯁꯨ ꯋꯥꯔꯤ ꯁꯥꯈꯤꯗꯦ꯫ ꯇꯉꯥꯏ ꯐꯗꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯆꯠꯄ ꯅꯠꯇꯅ, ꯑꯗꯨꯁꯨ ꯑꯔꯩꯕ ꯐꯤꯔꯣꯜ ꯑꯗꯨ ꯁꯦꯠ ꯆꯥꯗꯨꯅ ꯆꯠꯂꯕꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯐꯖꯕꯗꯣ ꯋꯥꯏꯗꯨꯅ ꯆꯠꯂꯤꯕꯅꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯟꯅꯕꯒꯤꯗꯃꯛꯇ꯫ ꯌꯨꯝꯗ ꯐꯅ ꯌꯥꯝꯅ ꯂꯥꯏꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯑꯃꯨꯛ ꯆꯠꯄ ꯃꯇꯝꯗ ꯃꯤꯉꯣꯟꯗꯒꯤ ꯐꯖꯕꯗꯣ ꯋꯥꯏꯔꯒ ꯁꯦꯠꯂꯒ ꯆꯥꯔꯒ ꯆꯠꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ, ꯄꯩꯁా ꯄꯥꯏꯕ, ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯗꯨꯅ ꯃꯤꯅꯁꯨ ꯍꯦꯛꯇꯃꯛ ꯃꯅꯤꯡꯕ꯫ ꯁꯣꯝꯗꯗꯤ ꯁꯤꯀꯤ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯃꯥ ꯕꯕꯥ ꯈꯣꯏꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯥꯏꯗꯦ, ꯍꯥꯏꯕꯁꯨ ꯏꯀꯥꯏ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯏꯅꯤꯡ ꯏꯈꯥ ꯇꯧꯗꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯅ ꯂꯩꯕ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥꯈꯣꯏꯗ ꯂꯨꯄꯥ 10 ꯈꯛꯇ ꯄꯤꯌꯨ ꯍꯥꯏꯕ ꯐꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯖꯔꯦ꯫ ꯆꯤꯜ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯝ ꯍꯦꯟꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯗꯨꯅ ꯂꯝ ꯍꯦꯟꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯃꯥ ꯑꯁꯤꯗ ꯐꯥꯎꯕ ꯑꯩꯒꯤ ꯄꯦꯟꯗꯕꯁꯤꯡ ꯑꯁꯦ ꯐꯣꯡꯗꯣꯛꯄ ꯐꯥꯎꯕ ꯉꯝꯗꯦ꯫ ꯂꯨꯍꯣꯡꯕꯗꯤ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯏꯆꯥꯁꯨ ꯑꯃꯗꯤ ꯌꯥꯎꯖꯔꯦ꯫ ꯑꯩꯅ ꯑꯃꯣꯠꯄ ꯐꯤꯔꯣꯟ ꯐꯥꯔꯣꯟ ꯁꯦꯠꯇꯨꯅ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤꯒ ꯐꯨꯅꯩ ꯍꯥꯅꯩꯅ ꯂꯩꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯒ ꯏꯁꯨꯡ ꯏꯃꯥꯟꯅꯕ, ꯏꯍꯩ ꯏꯁꯤꯡ ꯇꯝꯃꯤꯟꯅꯈꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯤꯔꯣꯟ ナꯅ ꯁꯦꯠꯇꯨꯅ ꯀꯣꯂꯦꯖ ꯂꯣꯏꯅ ꯀꯥꯟꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯔꯒ ꯍꯧꯖꯤꯛꯈꯛꯇ ꯊꯃꯣꯏ ꯑꯁꯤ ꯄ꯭ꯔꯣꯛ ꯆꯥꯛꯏ꯫ ꯌꯥꯝꯅꯁꯨ ꯄꯦꯜꯂꯛꯇ꯭ꯔꯦ, ꯅꯤꯡꯁꯨ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯉꯥꯏꯍꯥꯛ ꯆꯩ ꯆꯥꯖꯔꯕꯁꯨ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯁꯨ ꯃꯈꯣꯏꯒꯨꯝꯅ ꯃꯁꯥ ꯅꯥꯟꯅ ꯀꯣꯂꯦꯖ ꯀꯥꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯣ ꯃꯍꯥꯎ ꯈꯪꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯊꯟꯇ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯈꯟꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯣ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅ ꯑꯩꯗꯤ ꯅꯨꯄꯤꯅꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯕꯗ ꯇꯥꯏ꯫ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯨ ꯅꯠꯇꯕꯅ ꯑꯉꯥꯡ ꯑꯁꯤꯒ ꯑꯩꯒ ꯑꯗꯨꯃꯛ ꯌꯨꯝꯗ ꯂꯩ꯫ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯇꯩꯗꯤ ꯄꯩꯁా ꯇꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯅ ꯆꯠꯅꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯁꯤꯁꯨ ꯑꯃꯅꯤ꯫ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯂꯩꯕ ꯐꯪꯂꯤꯕ ꯑꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡꯉꯤ, ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎ ꯇꯝꯕꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯏꯆꯥ ꯑꯁꯤꯁꯨ ꯆꯥꯅꯤꯡꯂꯕꯁꯨ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯈꯨꯠꯇꯗꯤ ꯄꯩꯁꯥ ꯂꯩꯇꯦ, ꯀꯔꯥꯏꯗꯒꯤ ꯄꯤꯖꯒꯅꯤ? ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯤꯕ ꯃꯈꯣꯏꯁꯨ ꯍꯜꯂꯛꯂꯒ ꯑꯉꯥꯡꯒꯤꯅꯤ, ꯑꯆꯥꯄꯣꯠꯅꯤ, ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯔꯛꯇꯦ꯫ ꯄꯩꯁꯥꯗꯤ ꯀꯔꯥꯏꯗꯒꯤ? ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯝꯕꯒꯨꯝꯅ ꯈꯖꯤꯛ ꯐꯪꯂꯕꯅꯤꯅ ꯂꯨꯍꯣꯡꯕꯗ ꯆꯪꯈ꯭ꯔꯤꯕ ꯁꯦꯜ ꯑꯗꯨ ꯐꯥꯎꯕ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯅꯗꯤ ꯆꯥꯅꯤꯡꯕ, ꯊꯛꯅꯤꯡꯕ, ꯁꯦꯠꯅꯤꯡꯕ ꯀꯌా ꯑꯃꯁꯨ ꯐꯪꯗꯗꯨꯅ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯩꯕ ꯇꯥꯕꯅꯤ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯏꯃꯥ ꯏꯄꯥꯒꯤ ꯃꯈꯥꯗ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯁꯦꯠꯅꯤꯡꯕ ꯁꯦꯠꯄ, ꯆꯥꯅꯤꯡꯕ ꯆꯥꯕ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯛ ꯀꯨꯆꯨ ꯑꯁꯤ ꯊꯣꯛꯇꯨꯅ ꯂꯩꯕꯅꯤꯅ ꯑꯎꯕ ꯅꯨꯄꯥ ꯈꯨꯗꯤꯡꯅꯁꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯃꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ
ꯆꯥꯕ ꯐꯥꯎꯕ ꯄꯨꯛ ꯊꯟꯅ ꯆꯥꯗ꯭ꯔꯤ, ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯑꯁꯤꯗꯒꯤ 2 ꯐꯥꯎꯕ ꯁꯨꯗ꯭ꯔꯤ, ꯑꯁꯤꯅꯗꯤ ꯀꯔꯥꯏꯗꯒꯤ ꯑꯩꯒ ꯍꯦꯛ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯐꯥꯎꯕ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯃꯈꯣꯏꯗꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕꯅꯤꯅ ꯅꯨꯄꯤ ꯃꯁꯛ ꯐꯖ-ꯐꯖꯕ ꯀꯌꯥ ꯑꯃꯁꯨ ꯎꯔꯤꯕꯅꯤꯗꯣ꯫ ꯏꯕꯥꯅꯤꯅ ꯂꯨꯍꯣꯡꯈ꯭ꯔꯤꯕ ꯆꯍꯤ ꯑꯁꯤꯒ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛ ꯈꯛꯇ ꯄꯥꯈꯪ ꯐꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯂꯩꯕ ꯑꯩꯅꯗꯤ ꯀꯔꯤ ꯈꯪꯒꯅꯤ? ꯃꯄꯥꯟ ꯊꯣꯛꯂꯤꯕ ꯃꯈꯣꯏꯅ ꯑꯎ-ꯑꯎꯕ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤꯡꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯅꯨꯄꯤ ꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯕꯨ ꯊꯦꯡꯅꯔꯕꯗꯤ ꯃꯃꯤꯠ ꯂꯣꯏꯅ ꯉꯥꯎꯅꯔꯤꯕꯅꯤ, ꯄꯥꯈꯪ ꯁꯥꯗꯨꯅ ꯂꯣꯏꯅꯃꯛ ꯀꯣꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯁꯥ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤ ꯊꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯊꯥꯖꯔꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯀꯣꯏꯕꯗꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄ ꯄꯨꯁꯤꯟꯗꯕꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈ꯭ꯔꯣꯁꯇꯣ ꯇꯤꯡꯊꯣꯛꯇꯨꯅ ꯅꯨꯄꯤ ꯀꯣꯏꯕꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩ꯫ ꯅꯨꯄꯥ ꯃꯈꯣꯏꯗꯗꯤ ꯏꯌꯥꯗ ꯌꯥꯏ, ꯃꯅꯤꯡ ꯇꯝꯒꯦ ꯀꯨꯁꯤ, ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯒꯦ ꯀꯨꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯅꯨꯄꯥ ꯀꯣꯏꯒꯦ ꯍꯥꯏꯔꯕꯁꯨ ꯏꯆꯥ ꯑꯃ ꯌꯥꯎꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯌꯥꯒꯅꯤ? ꯅꯨꯄꯥ ꯀꯣꯏꯕꯗꯤ ꯂꯥꯏꯗꯅ ꯐꯤꯔꯣꯟ ꯐꯥꯔꯣꯟ ꯈꯤꯇ ꯅꯥꯟꯅ ꯂꯩꯔꯒ ꯑꯁ꯭ꯋꯥꯏꯐꯥꯎꯕꯗ ꯊꯣꯛꯂꯨꯕꯗ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯦꯛꯇ ꯍꯥꯏꯅꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯈꯣꯡꯊꯥꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯁꯨ ꯃꯧ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯇꯕ ꯌꯥꯗꯦ꯫ ꯈꯖꯤꯛ ꯈꯛꯇꯪ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯉꯥꯡꯅꯐꯝ ꯍꯦꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯅ ꯇꯧꯔꯕꯗꯤ ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯑꯁꯤꯗ ꯑꯑꯣꯏ ꯇꯥꯅ ꯇꯥꯁꯤꯜꯂꯒ ꯅꯨꯄꯤ ꯑꯁꯤ ꯃꯥꯅ ꯂꯧꯔꯛꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯉꯥꯡ ꯂꯩ ꯍꯥꯏꯕ ꯈꯪꯂꯒ ꯃꯔꯥꯏ ꯇꯣꯛꯆꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕꯤꯕ꯫ ꯂꯨꯍꯣꯡꯕꯗ ꯄꯨꯊꯈ꯭ꯔꯤꯕ ꯁꯦꯜ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯟ-ꯄꯟꯗꯨꯅ ꯉꯥꯡꯕ ꯂꯦꯞꯇ꯭ꯔꯤ꯫ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯅꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡꯁꯦ ꯅꯪ ꯍꯦꯛ ꯂꯧꯕꯗꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ, ꯂꯩꯈꯥ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯗ ꯆꯪꯈ꯭ꯔꯤꯕ ꯄꯩꯁꯥ ꯑꯗꯣ ꯄꯟ-ꯄꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯡꯉꯤ꯫ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯩꯁꯨ ꯑꯗꯨ ꯈꯛꯇ ꯑꯗꯨꯝ ꯄꯟꯕꯗꯒꯤꯗꯤ ꯊꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯀꯪꯗꯗꯨꯅ ꯑꯩꯅ ꯇꯧꯖꯈ꯭ꯔꯤꯕ ꯏꯔꯥꯜ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩ꯫ ꯏꯃꯥꯈꯣꯏꯁꯨ ꯑꯩꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯣꯡꯒꯨꯟ ꯇꯥꯔꯛꯇꯦ꯫ ꯅꯪꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯪꯂꯛꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯁꯥꯎꯗꯨꯅ ꯏꯟꯊꯣꯛꯈꯤꯕ ꯃꯆꯥ ꯑꯣꯏꯕꯅ ꯑꯩꯅ ꯂꯥꯛꯂꯒ ꯃꯈꯣꯏꯗ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯅꯤꯔꯀꯥꯟꯗꯇ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄ ꯅꯠꯇꯅ ꯃꯈꯣꯏꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯛꯂꯒ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯛꯇꯦ꯫ ꯑꯩꯁꯨ ꯏꯀꯥꯏꯕꯗꯒꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯈꯣꯏꯗ ꯆꯠꯇꯨꯅ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯋꯥꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯗ꯭ꯔꯤ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯃꯛ ꯁꯥꯗꯦ꯫ ꯏꯆꯥ ꯌꯥꯎꯔꯕ ꯃꯇꯨꯡ ꯑꯁꯤ ꯐꯥꯎꯕꯗ ꯏꯀꯥꯏꯕꯗꯒꯤ ꯑꯩꯁꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯈꯣꯏꯗ ꯍꯥꯏꯗꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯧꯖꯤꯛ ꯈꯛꯇ ꯄꯥꯈꯪ ꯐꯥꯔꯛꯄꯒꯨꯝꯅ ꯃꯁꯥꯀꯥꯁꯦ ꯌꯥꯝꯅ ꯅꯥꯜꯂꯤ꯫ ꯃꯈꯨꯠꯇꯁꯨ ꯄꯩꯁꯥ ꯊꯣꯛꯆꯔꯕꯅꯤꯅ ꯃꯐꯤ ꯃꯔꯣꯟ ꯑꯅꯥꯟꯕ ꯂꯩꯗꯨꯅ ꯁꯦꯠ ꯆꯥꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯕꯁꯨ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯑꯣꯟꯈꯠꯂꯒ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯆꯩꯔꯛꯏ꯫ ꯃꯥ ꯍꯜꯂꯛꯄꯗ ꯌꯨꯝ ꯑꯁꯤꯗ ꯐꯥꯎꯕ ꯂꯩꯔꯝꯒꯅꯨ ꯍꯥꯏꯗꯨꯅ ꯊꯤꯅꯁꯨ ꯑꯩꯉꯣꯟꯗ ꯐꯨꯏ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ, ꯁꯛ-ꯆꯨ ꯊꯣꯛꯂꯤꯉꯩ ꯃꯇꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯩꯇ ꯂꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯖꯕ꯫ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯈꯤꯕ, ꯊꯝꯈꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯂꯨꯝꯅ ꯂꯧꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯈꯜꯂꯨꯔꯒ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯁꯥ ꯏꯊꯟꯇ ꯐꯥꯎꯕ ꯁꯤꯅꯤꯡꯕ ꯑꯃ ꯄꯣꯛꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯕꯗ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤꯅ ꯃꯃꯥ ꯍꯥꯏꯗꯨꯅ ꯀꯞꯂꯛꯄ ꯑꯁꯤꯗ ꯑꯩꯁꯨ ꯁꯤꯕ ꯉꯝꯗꯗꯨꯅ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯤꯡꯂꯤ ꯍꯥꯏꯕꯇ ꯃꯉꯥꯏꯔꯦ꯫ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤ ꯐꯥꯎꯕ ꯆꯥꯕ ꯊꯛꯄ ꯁꯦꯠꯄ ꯃꯅꯤꯡ ꯇꯝꯍꯟꯕ ꯉꯝꯗꯕ ꯑꯩꯅ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯃꯤꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯂꯛꯀꯗꯕ, ꯏꯆꯥꯕꯨ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯜꯍꯟꯕ ꯉꯝꯒꯗꯕ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯈꯟꯅ ꯋꯥꯈꯜ ꯇꯧꯅ ꯌꯦꯟꯊꯣꯛꯄ ꯌꯥꯕ ꯋꯥꯈꯜꯗꯤ ꯑꯃꯠꯇ ꯊꯣꯛꯇꯦ꯫
ꯈꯨꯠꯇ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯂꯕꯁꯨ ꯄꯩꯁꯥꯗ ꯍꯦꯛꯇ ꯇꯥꯔꯛꯄꯅ ꯈꯨꯠꯇꯗꯤ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯕꯅ ꯈꯟꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯁꯥ ꯀꯥꯏꯗꯨꯅ ꯍꯦꯛꯇ ꯃꯛꯇꯣꯛꯏ꯫ ꯍꯧꯖꯤꯛ ꯈꯛꯇ ꯃꯃꯥ ꯑꯃ ꯑꯣꯏꯔꯛꯂꯀꯥꯟꯗ ꯃꯃꯥ ꯑꯃꯅ ꯃꯆꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ, ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯐꯕ ꯑꯍꯥꯎꯕ ꯄꯤꯖꯅꯤꯡꯕ, ꯐꯖ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯆꯍꯟꯅꯤꯡꯕ ꯍꯥꯏꯕꯗꯨ ꯂꯛꯏ꯫ ꯃꯇꯝ ꯑꯃꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯈꯤꯕ ꯑꯩꯕꯨ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯨ ꯆꯩꯗꯨꯅ ꯉꯥꯡꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯈꯛꯇ ꯈꯪꯂꯛꯏ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯐꯅꯕ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯣꯛꯇ ꯀꯔꯤꯁꯨ ꯆꯪꯗꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯋꯥꯈꯜ ꯑꯩꯅ ꯑꯅꯤꯡꯕ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯂꯝꯍꯦꯟꯕꯤ ꯑꯩꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯨꯕꯒꯤꯗꯃꯛꯇ ꯑꯋꯥꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯁꯥꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯦ ꯌꯥꯖꯔꯦ꯫ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯏꯅꯤꯡꯗ꯭ꯔꯕꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯤꯁꯤꯡꯅ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯅꯕꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯕꯗꯣ ꯈꯟꯕꯤꯔꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯒꯅꯨ, ꯃꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯇꯤꯟꯈꯪꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯖꯤꯟꯕꯤꯍꯧ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯑꯗꯨ ꯏꯟꯗꯗꯨꯅ ꯏꯁꯥꯅ ꯅꯤꯡꯂꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯨꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯑꯋꯥꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗꯁꯨ ꯁꯣꯏꯗꯅꯃꯛ ꯇꯥꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯅ ꯅꯈꯣꯏꯗ ꯅꯁꯥ ꯅꯁꯥꯗ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯁꯤꯟꯕꯤꯍꯧ꯫ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯊꯥꯡ ꯍꯥꯏꯕꯁꯤ ꯍꯟꯗꯣꯛꯄ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯑꯐꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯅ ꯑꯗꯨꯃꯛ ꯆꯠꯄꯤꯌꯨ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯨꯡ ꯀꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯒꯦ ꯍꯥꯏꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯈꯛ ꯏꯟꯁꯤꯜꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕ ꯍꯩꯔꯤꯕ ꯑꯁꯤꯗꯤ ꯈꯖꯤꯛ ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥ ꯑꯗꯨꯗꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ, ꯃꯥꯡꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯈꯪꯂꯤꯕ ꯏꯁꯣꯔꯒꯨꯝꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯣꯔ ꯃꯈꯣꯏꯅ ꯇꯥꯛꯄꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯝꯒꯦ꯫ ꯃꯔꯨ ꯑꯣꯏꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯂꯛꯄ ꯂꯝꯕꯤꯗ ꯆꯠꯀꯦ ꯈꯜꯂꯕꯗꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯊꯣꯛꯂꯤꯕ ꯗꯁꯥ ꯑꯁꯤꯒꯨꯝꯅ ꯅꯈꯣꯏꯗꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯥ ꯏꯁꯥꯅ ꯃꯇꯤꯛ ꯆꯥꯔꯒ ꯑꯄꯥꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ, ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ, ꯃꯤꯃꯥꯟꯅꯕ, ꯃꯤꯔꯛ ꯇꯤꯟꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯃꯒ ꯊꯝꯖꯔꯝꯒꯦ꯫ ꯄꯨꯟꯁꯤꯗꯤ ꯄꯨꯟꯁꯤꯅꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕ ꯑꯃ, ꯂꯥꯏꯔꯅ ꯍꯤꯡꯕ ꯍꯥꯏꯕ ꯑꯃ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯆꯠꯈꯤꯅꯤ꯫ ꯂꯥꯏꯔꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤ ꯇꯣꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯐꯥꯎꯕ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯇꯣꯟꯅ ꯈꯟꯒꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯃꯔꯝꯗꯤ ꯄꯩꯁా ꯍꯥꯏꯕ ꯄꯩꯁꯥ ꯑꯁꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯀꯔꯝꯕ ꯂꯝꯕꯤꯅ ꯐꯩ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯕꯤꯔꯒ ꯑꯐꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅꯕ, ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯅꯕ ꯍꯥꯏꯅꯁꯨ ꯑꯁꯤꯃꯇꯒ ꯍꯥꯏꯖꯔꯝꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯅ ꯊꯣꯛꯇꯅꯕ ꯑꯗꯣꯝꯒꯤ ꯂꯩꯔꯤꯕ ꯏꯆꯥ ꯏꯆꯠ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡ ꯅꯍꯥ ꯂꯩꯔꯒꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯪ ꯇꯥꯍꯟꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯒꯦ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫